State ASIGI MLA AMASUNG Minister Singna Ngaihak Leitana Delhi de CHATTUNA Center gi Luchingba singa Unakhiba adu LAMDAM masida LEPPA Leitana Misi Mina Thokhannabara Center gi Luchingba singa UNNADUNA WARI SANNARE HAIRAGA KARIGIDAMAK IRANG asi LAKSHINBA NGAMDRIBANO HAINA Forum for Restoration of Peace ki CONVENOR ASHANG KASAR PHONGDORAKLI Hiram masigi matang ngasi Manipur Press Club da pangthokpa pau gi mifam amada wafam masi phongdokladuna ASHANG KASAR na hai State Lengak na LAMDAM masida tangdu leitaba fibam hanjilagle haina laurabaso Ngaihak Leitana nongmai kapa amadi Misi Mina thokpa asina LAMDAM asigi miyam amade haurakliba mirol da chawna singnaba ama oihale ngarang more town da thokiba thongdok amada more police ki SDPO Jingtham anan leikidaba ase leibak miyam gi oina bangjabane mihat ase forum na akan mamuong da kandem tawe Kuki kulai paiba singna Ngaihak Leitana micham miyam da nongmai kapsinba amade security personnel da fawba attack chatharakpa asina Manipur law leitabra haibase miyam na hangnarakle state asida tangdu leitaba fibam hanjilaknaba lengak asina karamba thawrak okhatlibage haibado miyam da mamutana khanganbiyo tha taruk suraklaba fawba irang asigi waroshin purakpa ngamdaba asina maram oiraga miyam di awa chaina aduma khangduna leide Fibam masida Manipuri amani haibada ikaiba fawre state asida mahausagi tangdu leitaba fibam amuk hanjilaknaba chief minister na MLA amade CSO singa athubada mifam ama kaubiyo wafam masi mamangdagi kayara khana haiduna laklabani adubo hiram masigi matangda lengak ke maikaidagi masak thokpa khongthang amata ngasi fawba lokhalaktre thawong asida Manipur lengak ase theory khaktama khangba aduga practical yaudaba lengak ama oina Ngapigani oire haibasi takli state asigi political party masel gi marakta amana ama hunaduna ngang sakliba asishu tokpiyo amana ama hunabagi mahut amato oina punsinduna tangdu leitaba puraknaba miyamda paujel oina pibiyo hainaso ASHANG KASARna makhatara phongdokhe Tha taruk sida leptadana sumaina mayam awa khangnadana leptadana mi kandadana sidana awa mayam khangnariba mayam side akoi Singna LEPPA asida akoi leningroktabagi wakhan thorakre akoi Manipur macha mani haiba kan yam ikaijakre maram aduna akoi da hainingbadi Singna Manipur nungsichana ingna chingna leimina ningba tarade akoi athuba matamda chief minister na akoi gi MLA mayamga Manipur da leba CSO mayamga apunbagi mifam ama meeting ama athuba da kobiu Center ki leader to unare, adu to unare, union minister to unare, defense unare ka haina, pulau lauriba mayam sidi, ngasi hill na center na yengani HAIRAGA chathari base, unariba mayam ki result do karino. Asijo akoina Forum for Restoration of Peace na hangjari. Center ki leader to minister to unari kholi haina hairikpa mayam dubo, ngasi mi hatpasi, masi ki tamak unari bra. Unabataradi kari ki ngasi for the center na control to daba, center laraga akoi ki situation se phatha handabano.